ꯉꯁꯤꯗꯤ ꯉꯥꯜꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯄꯁꯦꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕꯁꯦ ꯁꯤꯁꯨ ꯍꯦꯛ ꯍꯦꯛ ꯄꯤꯖꯕ ꯄꯤꯊꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦꯀꯣ ꯂꯣꯏꯅꯃꯛꯁꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯉꯥꯜꯂꯒꯁꯨ ꯄꯤꯖꯩ ꯉꯁꯤꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯧꯔꯁꯦ ꯕꯤꯠꯔꯨꯠ ꯈꯔꯅꯦ ꯕꯤꯠꯔꯨꯠꯅꯦ ꯑꯗꯨꯒ ꯒꯖꯔꯅꯦ ꯇꯣꯔꯕꯣꯠ ꯃꯁꯨꯡ 3 ꯈꯛꯀ ꯆꯦꯡꯒ ꯉꯥꯜꯂꯤ ꯅꯠꯇ꯭ꯔꯁꯦ ꯉꯥꯜꯂꯤ ꯀꯨꯀꯔ 20 minutes ꯀꯨꯀꯔꯗ ꯉꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯂꯣꯏ ꯇꯛꯈꯥꯏꯔꯅꯤ ꯆꯦꯡꯁꯦ ꯀꯌꯥꯅꯣ ꯅꯪꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯤꯇꯪ ꯈꯛꯇꯅꯤ ꯑꯩꯅ ꯆꯥꯃꯁꯅ ꯇꯧ ꯍꯥꯏꯔꯦ ꯁꯤ ꯑꯝꯇ ꯇꯛꯈꯥꯏꯈꯤꯒꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯪꯒꯣꯝ ꯍꯤꯗꯥꯛꯀ ꯁꯪꯒꯣꯝꯒ ꯕ꯭ꯂꯔ ꯆꯠꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯅꯪꯉꯦ ꯆꯥꯛꯇꯣ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯥꯝꯗꯦꯃꯤ ꯅꯍꯥꯟꯒꯩ ꯀꯩꯁꯨ ꯌꯧꯗꯦꯕ ꯀꯃꯥꯏꯅ ꯅꯪꯉꯤꯖꯥꯠꯅꯣ ꯒꯖꯔꯒ ꯕꯤꯠꯔꯨꯠꯀꯗꯣ ꯀꯩꯅꯣ ꯑꯣꯏꯇꯧꯔ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯇꯣꯔꯕꯣꯠꯁꯨ ꯌꯥꯝꯕ ꯇꯣꯔꯕꯣꯠꯇꯗꯤ ꯌꯥꯝꯃꯟꯈꯤꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯄꯪꯁꯦ ꯂꯣꯏꯅꯃꯛ ꯊꯥꯖꯟꯕ ꯌꯥꯔꯗꯤ ꯍꯩꯖꯜꯂꯣ ꯁꯤꯗ ꯍꯩꯖꯜꯂꯣ ꯅꯪꯒꯤꯗꯣ ꯇꯦꯡꯉ ꯒ꯭ꯔꯣ ꯒ꯭ꯔꯣ ꯇꯦꯡꯉ ꯍꯩꯖꯜꯂꯣ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯅꯤ ꯁꯤꯗꯤ ꯃꯅꯥꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯔ ꯃꯅꯥꯇꯣꯟ ꯌꯧꯅꯕ ꯇꯧꯔꯛꯏꯁꯦ ꯃꯥꯏ ꯃꯆꯥꯁꯦ ꯃꯥ ꯇꯤꯟ ꯆꯤꯛꯀꯟ ꯑꯦ ꯌꯥꯝ ꯀꯟꯅ ꯅꯝꯕ ꯑꯣꯏꯗꯦꯗ ꯂꯩꯍꯧꯔꯤꯕ ꯂꯪꯊꯣꯛꯈ꯭ꯔꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯆꯪꯉꯤꯗ ꯆꯥꯛꯈꯥꯎ ꯍꯤꯗꯥꯛ ꯍꯥꯞꯄ꯭ꯔꯥ ꯆꯥꯛꯈꯥꯎ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯗ ꯐꯔꯣꯏ ꯑꯩꯈꯣꯏꯁꯦ 1 week ꯍꯦꯜꯂꯝꯃꯅꯤ ꯑꯃꯨꯛ ꯇꯣꯛꯑꯣ ꯅꯣꯡꯃꯗ 2 ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯀꯩꯀꯥ ꯑꯌꯨꯛ ꯉꯟꯇꯥ ꯄꯤꯖꯕꯅꯤ ꯅꯪ ꯐꯈꯤꯅꯤ ꯆꯥꯛꯈꯥꯎꯗ ꯀꯩꯅꯣ ꯇꯣꯔꯕꯣꯠ ꯑꯩꯈꯣꯏꯅꯗꯤ ꯄꯤꯖꯕꯅꯦ ꯍꯥꯟꯅꯗꯤ ꯍꯤꯗꯥꯛꯇꯣ ꯗꯥꯏꯔꯦꯛ ꯇꯥꯕꯅꯤꯗꯅ ꯇꯣꯔꯕꯣꯠꯇꯣ ꯑꯗꯨꯝ ꯄꯤꯖꯕꯅꯤꯅ ꯑꯌꯨꯛꯀꯤ ꯑꯗꯨ ꯆꯥꯛꯈꯥꯎ ꯅꯠꯇꯦꯗ ꯍꯥꯟꯅꯗꯤ ꯍꯤꯗꯥꯛꯇꯣ ꯗꯥꯏꯔꯦꯛ ꯇꯥꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯔꯛꯑꯕꯅꯤꯅ ꯍꯤꯗꯥꯛꯅ ꯀꯣꯟꯅ ꯄꯤꯔꯦꯕ ꯍꯥꯟꯅ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯗꯨ ꯇꯥꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯍꯤꯗꯥꯛꯇꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯍꯤꯗꯥꯛꯇꯣ ꯗꯥꯏꯔꯦꯛ ꯇꯥꯁꯟꯕꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯃꯥꯏꯒꯁꯦ ꯈꯔ ꯇꯤꯡꯊꯣꯔꯛꯑꯕꯅꯤ ꯆꯥꯕ ꯊꯛꯄꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯆꯥꯔꯃꯤꯅꯕ ꯇꯤꯡꯊꯣꯔꯛꯇ꯭ꯔꯥ ꯌꯦꯡꯉꯨ ꯍꯌꯦꯡꯗꯤ ꯎꯀꯥꯕꯤ ꯂꯧꯅꯤ ꯑꯩꯅ ꯑꯗꯨꯒ ꯎꯀꯥꯕꯤ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯁꯤꯔꯝꯕ꯭ꯔꯣ ꯌꯦꯡꯕ꯭ꯔꯣ ꯅꯪ ꯆꯦꯛ ꯇꯧꯕ꯭ꯔꯣ ꯌꯦꯡꯗꯦ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯁꯤꯔꯥ ꯍꯣꯔꯦꯟ ꯉꯍꯥꯛ ꯂꯩ ꯇꯧꯔꯣ ꯁꯤꯔꯝꯒꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯄꯥꯏꯍꯧꯔ ꯌꯦꯡꯉꯣ ꯁꯤ ꯂꯣꯏꯔꯗꯤ ꯊꯕꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯣꯏꯔꯕꯅꯤ ꯀꯅꯥꯅ ꯁꯤ ꯇꯧꯔꯝꯗ꯭ꯔꯗꯤ ꯃꯔꯣꯟꯗ ꯊꯣꯏꯁꯦ ꯄꯨꯔꯥ ꯃꯔꯣꯟ ꯊꯣꯛꯎꯗ꯭ꯔꯕꯅꯤ ꯃꯔꯣꯟ ꯊꯣꯏꯁꯦ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯔꯣꯟꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯔꯦ ꯏꯃꯥꯎ ꯏꯃꯥ ꯏꯃꯥꯎ ꯍꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯆꯥꯏꯗꯨꯕꯨ ꯏꯃꯥ ꯀꯩꯅꯣ ꯏꯟꯁꯤꯌꯣꯔ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯁꯣ ꯂꯩꯔꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯕꯟ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯇꯧꯕꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯀꯅꯥ ꯀꯟꯇꯦꯛ ꯇꯧꯅꯕꯗꯣ ꯀꯔꯤ ꯍꯥꯏꯅꯔꯒꯦꯕ ꯑꯩꯈꯣꯏ ꯀꯅꯥꯝ ꯇꯧꯅꯗꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯟꯁꯤꯌꯣꯔ ꯐꯪꯗꯗꯅ ꯑꯒꯨꯅ ꯃꯌꯥꯝ ꯑꯃ ꯊꯤꯔꯤꯗꯥꯏꯅꯦ ꯁꯤ ꯃꯈꯣꯡꯁꯦ ꯀꯩꯅꯣ ꯁꯣꯛꯀꯅꯤꯀꯣ ꯐꯤ ꯑꯃ ꯊꯥꯗ꯭ꯔꯗꯤ ꯃꯈꯣꯡꯁꯦ ꯃꯈꯣꯡꯁꯦ ꯅꯝ ꯂꯥꯎꯋꯦ ꯑꯗꯨ ꯁꯤ ꯆꯤꯡꯈꯥꯏꯅ ꯂꯩꯈꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯏꯔꯦꯟꯖꯅ ꯊꯝꯕ꯭ꯔꯥ ꯑꯗꯨ ꯊꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯊꯥꯗꯔꯛꯇꯣꯏꯅꯦ ꯃꯔꯛꯇꯨꯗ ꯐꯤ ꯑꯃ ꯍꯥꯞꯀꯦꯔꯣ ꯑꯗꯨꯅ ꯐꯤꯗꯨ ꯑꯗꯨꯝ ꯍꯥꯞꯄ ꯑꯁꯤꯒꯤ ꯑꯣ ꯑꯥꯔ ꯑꯦꯁꯁꯦ ꯑꯍꯨꯝꯅꯦ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯃꯃꯤꯡꯗꯣ ꯀꯅꯥꯅꯣ ꯁꯣꯚꯥ ꯃꯈꯣꯡꯁꯦ ꯀꯜꯂꯛꯑꯕꯅꯤ ꯃꯈꯣꯡꯁꯦ ꯀꯣꯄꯥꯁꯥ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯁꯤꯅ ꯃꯈꯣꯡꯁꯦ ꯑꯃꯨꯛ ꯊꯥꯡꯒꯠꯅꯤ ꯑꯃꯨꯛ ꯊꯥꯡꯗꯅꯤ ꯑꯩꯈꯣꯏ ꯃꯥꯏ ꯃꯈꯣꯡꯁꯦ ꯑꯩ ꯉꯝꯃꯨꯗ꯭ꯔꯕ ꯁꯤꯗꯤ ꯈꯔ ꯐꯔꯦ ꯁꯤꯁꯨꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯉꯥꯛꯇꯅꯤ ꯀꯅꯥꯅꯣ ꯑꯣꯄꯥꯁꯥ ꯃꯈꯣꯡꯒ ꯊꯥꯡꯒꯠꯂꯛꯏꯁꯤꯕꯣ ꯗꯥꯏꯔꯦꯛ ꯊꯝꯐꯝꯗꯤ ꯍꯩꯇ꯭ꯔꯕ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯁꯨꯅꯦ ꯑꯃꯨꯛ ꯂꯧꯊꯣꯔꯛꯇꯣꯏꯅꯤ ꯃꯥꯏꯁꯦ ꯍꯩꯄꯥꯁꯤꯡꯕꯗꯣ ꯂꯧꯊꯣꯔꯛꯑꯅꯤ ꯂꯧꯊꯣꯛꯇꯣꯔꯦ ꯌꯥꯝ ꯍꯩꯁꯤꯡꯉꯤꯀꯣ ꯏꯃꯥꯁꯦ ꯏꯃꯥ ꯇꯤꯟ ꯁꯤꯗꯣꯔꯦ ꯇꯜꯂꯤꯗ ꯀꯩꯒꯤꯅꯣ ꯃꯌꯥꯗ ꯀꯩ ꯌꯥꯎꯔꯒꯦ ꯕ꯭ꯔꯁ ꯇꯧꯕꯤꯁꯤꯔꯣ ꯍꯌꯦꯡ ꯍꯧꯖꯤꯛ ꯇꯧꯁꯤꯔꯣ ꯍꯌꯦꯡ ꯇꯧꯔꯅꯤ ꯑꯌꯨꯛ ꯇꯧꯔꯅꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ
무탁으로 인터티 무탁로 ꯌꯦꯡꯉꯤꯅꯦ 이제 ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯕ ꯀꯥꯎꯔꯝꯃꯒ ꯑꯝꯇ ꯊꯥꯔꯝꯃꯣ 무탈로 ꯑꯗꯨꯝ ꯊꯥꯕ ꯀꯥꯎꯔꯝꯃꯦ ꯑꯗꯨꯝ ꯀꯥꯎꯔꯝꯃꯒ ꯀꯥꯎꯔꯝꯗꯣꯏꯅꯦꯕ ꯁꯦ ꯀꯥꯎꯋꯦꯕ 게임도 있었다 말이 ꯆꯠꯇ꯭ꯔꯦ ꯌꯥꯝ ꯍꯥꯟꯅꯒ ꯐꯅ ꯍꯥꯟꯅꯗꯤ ꯄꯨꯔꯥ 디아르 매트리스에 뭐 매am 밤잔ꯕꯒ이 되게 오래래봐. 아도 아침 못할라가지고 다 아무 까오니는 아예 좀 닝장비라. 호레니 까오르게 이루선데 hayengdi makokti tumthokpiji haiba hayengdi bandai yarabnina 하우브로 이마 이마 ꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯆꯪꯉꯤꯗ ꯆꯥꯛꯇꯣ ꯈꯤꯇꯪ ꯌꯥꯝꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯂꯥꯡꯉꯦ ꯑꯩꯗꯤ ꯀꯦꯔꯣꯠꯀ ꯀꯩꯅꯣꯒꯗꯣ ꯉꯥꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯃꯗꯨꯗꯤ ꯃꯍꯤ ꯈꯛꯇꯪꯅꯤ ꯂꯧꯔꯤꯗꯣ ꯃꯄꯪꯗꯣ ꯂꯣꯏ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯉꯥꯜꯂꯒꯗꯤ ꯂꯣꯏ ꯇꯣꯏꯔꯒ ꯆꯪꯈꯤꯗꯣꯏꯅꯤꯅ ꯃꯍꯥꯟ ꯏꯕꯨꯡ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯍꯩꯖꯪꯈ꯭ꯔꯣ 뭐 사바나 시가 시스디 그놈이 난 소금 엄청 요렇더니 난 오늘 엄청 여기 브랜드 손 나가는 게 들리셔로 사리나 시리가 옴 여러봐 아이 해 너 그래 나 보고서 ꯉꯁꯥꯏ ꯃꯀꯣꯛꯇꯣ ꯌꯥꯝ ꯏꯪꯉꯝꯃꯦꯕ ꯀꯥꯟꯅꯦꯅ ꯄꯤꯊꯛꯄꯗꯨꯗ ꯑꯁꯤ ꯐꯦꯟꯁꯦ ꯃꯨꯠꯊꯠꯂꯝꯕ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯁꯥ ꯂꯩꯔꯝꯃꯦꯅ ꯅꯣꯏ ꯀꯥꯃꯣ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯉꯦ ꯍꯨꯃꯥꯡ ꯁꯧꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯦꯟꯁꯦ ꯑꯗꯨꯝ ꯊꯥꯕꯤꯗ ꯌꯥꯗ꯭ꯔꯦ ꯁꯥꯔꯒꯗꯤ ꯃꯅꯒꯁꯦ ꯍꯨꯃꯥꯡ ꯂꯥꯛꯑꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯅꯍꯥꯟꯒꯤꯗꯣ ꯂꯣꯏ ꯐꯈ꯭ꯔꯕ ꯐꯔꯦ ꯈꯖꯤꯛ ꯈꯤꯇꯪ ꯉꯥꯡꯉꯤ ꯂꯩꯉꯧ ꯍꯌꯦꯡꯗꯣ ꯕꯤꯁꯀꯤꯠꯀꯤ ꯂꯣꯏ ꯊꯥꯔꯝꯃꯦ ꯁꯦꯝꯃꯕꯣ ꯅꯍꯥꯟꯒꯤꯗꯨꯗ ꯂꯣꯏꯗꯣꯏꯅꯤ kaya lejja ꯑꯍꯨꯝꯒ ꯃꯔꯤꯅꯦ ahumna mariro ꯑꯍꯨꯝ ꯈꯥꯏꯖꯈ꯭ꯔꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝꯗꯤ ha ꯁ꯭ꯋꯥꯏꯗ ꯑꯍꯨꯝ ꯍꯩꯈ꯭ꯔꯦꯕ ꯑꯗꯨ ꯃꯁꯤ ꯁꯤꯒ ꯃꯔꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯈꯤꯇꯪ ꯉꯥꯏ ꯀꯩꯅꯣ chakku yambana di chamas phadi ngasai chingdo chakku sunga ko sunga ti ta uni jeng mu de chak ma saruk ko ti sing saruk ko do cha sa sanu na tu to ni kan ha pa ni ma ti yang nuai ga sa ne no spiding to ko di ha bi chak khar sa rai si ching khar sa rai ni ma ni ma ki wakhan ne nuai ti tang mo chang ni chak ama ha ki dora ba 기당 안에 로 해전하니 ni yang ma lo dra ma 샘암이야 로 해전 빠무이 이건 뭐지 뭐 폰 매암도 통ngàn phâyแบบphút bông mà nó 빠랍빠랍 소리가 tang mo ju chang ni siam pha ga ra ni ida nu si dak to ati ko da phang ga de nu si dak da ha ta da di ai bes 너는 한 이놈치다 아까 뭐도 또 ka 봐. ma ngai jang thong ma bi ta chap cha na phang ni ba ma nam ma hau le phang ni 뭐 hau ku me to si de na ma ko ku ma bi da ma do ma khoi ko ma lo ko lo ni ma do cha khao ko kai miao da na brain do kai function to na brain na to ji kan function to la na mai si den ju ke me te lo ko lo 이건가 이거 ni pa pa yo ga ho ma ni me pa le cha cha 그래 pa pa ni mo ma ha pa ma hau da ku lo 이마 tu hau hai 나도 이마 밑에 우철라가 좀 내리 ai ja ra san 밑방 털어 이마
하오네 맘이랑 도가 하오 밑방 돌아가지고 강의네 이마 밑방 돌아 밑오샹은어 밑방 돌아 이마 우디 밑 우디 방토 우디 기타가 방토로 À, rất lâu rồi 아니면 기타가 랑아가 짱기는 빨리 빨리 실러 보시겠어 신디 냠냠바니 도 masih mapang kedok amutang kitang cidara dum to ya me ba 예뻐 ngasai nang na nogi keno do patient to mai ors to pithak khram nei hoji video thaga kha amana dum ko nei 또 어머나 amana om 160 ml loe ba kitang udi heli go 160 de 하고 그냥 보면 kari roi ma ngang di bo hau na ngang om ta ta de khoi na hidak yaw buni na你是这心动谁了？啊， 막상 가도 有吗？ 막상 가도对，应该是。 노래 봐.不是了姐。 ne chale nga si di ma gi bijak 무슨 tak 진짜 ba 꼼박이 빨간 거 사. hap chan gre 에이 duga keno to 나 판만 잡아. sa tang ko tha hala ni ma de thamala ni na ka nyom 친구 거요. 야， ma na tang thamala ni ima tang phamo ko ima ko ju ma hai chak cha ba chana gi doi sipai 이 시리즈 하행 게 아마 친구 무당 살을 했거든. 그래노. 한번 엄마들 이제 그래서 노크라는 시나 하행 시진나라는 해영 요이나. 이마 밑방 토레 이마 나피다. 그래. 나피다. 응, 엎드려 보라 비디오다.你上次都比给谁？미랑토 우드레 미랑토 인게 맘미도 숫자를 해야 돼 이마. 미랑토 좀 지금 해도 뭐야 미랑토 에이 또 뭐그 야래 왜래 Rồi đi, tao có thở rồi. Rồi lắm nhưng mà anh phải thở.